Tampaki mafam karada nauna AFSPA thamjanlaga hojik thokliba irang asigi waroishin purakpa ngamloi. Manipur da natana Meeyam Meeyam yadraba black law amani haina laikraba ek amabu nauna amuk thamjanlaga haibasi paliba lengak asi shole haina takpani. Meecham Meeyam Ngakpa ngamdraba CM Biren matam chari kanda Pham Thadokpana Chumgani haina apunba Manipur kanba imalup AMKIL gi President L Nganbi na phongdokkhre. Ngasi lamfelda laiba All Manipur Women Social Reformation and Development Samas Nupi Samas ki mayai shang da pangthokpa paugi mifam aduda Nupi Samas AMKIL Tamicingmi Machalaima Imphal NLAPL Anal Thobal Ima KKIP WVU KNKSSL Ichalgi Miyoi Singh Sarukya ki Ima Nganbi na makha taraduna ingsok lising amaga chamapan marfudagi hauduna Manipur ki tampak singda Armed Forces Special Power Act 1958 thamjanlaki ek asigi makada micham kaya hatpadanatana miot minay kaya chatharakpa adugi mayokta ima singna ek asibu logthokna ba ihau kaya hauduna lakli Manipur kaktanatana Meeyam Meeyam na amuba aini haiduna ek asibu thamba yadaba ain amani haina laikraba matung inaw nongna amuk thamjanlakpa haibasi mitop na Manipur thugaina naba honarakliba singa Center amadi lenga ka manaraga thamjanlakpani haina lawi thokliba irang asida AFSPA thamjanlaga waroishin purakpa ngamloi Manipur da AFSPA thamjanlaga Central Force singna khuningak liba singbu fa punduna ahakpa chairak piraga waroishin purakpa ngamloi Meirikpi dagi meijaobi hourakkani haibasi Center lengak na khangjinba phagani haiki Manipur da paliba lengak asina Meecham Meeyam Ngakpa Ngamloidaba Oirabadi athuba matamda CM gi Pham dagi Phadokpana Chumgani Loinana Koki militant singna fajan kraba pikliba angang yauna miyoi taruku ransom tanbagi maongda lengak asina uhaliba asi laibak tibani haiki Natana PTV the Tambaya the Badumba Amuba Island Mani, Haidana Lagranda Huji, Inona Muk Thamjanlaga Haibase, Manipur da Atopa Mina La Akanda Lam Loksan of Koptilang Bangakopangam the Bamuisina, Sarkar Anisina Manarakanda Lokuna Aspat Thamjanlaga, Aikoigi, Manipurgi solution as a Porakadoba Nate, Porokpa Yaroi, Porokpa Ngamloi, Haibawa from the Ayaham, the Thamjari, Aduga Loinana, Manipur da Aspat Thamjanlaga Central Forces Singina, Aikoigi Kungai Besai Susing, Paraga Pulaga, who would say but Aurakanda, Machi Meirikpi the meijaobi choidan Maki Hourakkani Haibase, Machi India Gomena Kangam Toi, Loina, Magi Masamano, Aduga Machin Mopa, Machan Masakan Bangamdraba Sarkar, Sidi Sarkar, Silate Benhen, Pare, Duga Loinana, Aikoigi CM Su, Matam Saring Aja, Pam Potao, Vanehena, a Pabo Oigani Haibo from the Tamjari, Yum the Sangakan, the Nupi Angang Paba Haibase, Machi Lanate, Machi terrorist ni, Aduna, terrorist who were upon the Bat Sarkar and Isidi Sarkar, by the